ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯟꯗꯛꯇ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯄꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤ ꯑꯋꯨꯟꯄꯣꯠ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯎꯠꯂꯛꯄꯁꯤꯗ ꯃꯉꯛ ꯈꯔ ꯍꯥꯏꯒꯠꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯌꯥꯝ ꯑꯃ ꯁꯅꯥꯍꯣꯏꯗ ꯆꯥꯛ ꯆꯥꯅꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁꯅꯥꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ "ꯁꯅꯥ, ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯃꯁꯛꯁꯦ ꯀꯦꯃꯟꯗꯅ ꯌꯣꯡ ꯃꯥꯜꯂꯤꯗꯨ ꯇꯧꯔꯤ꯫ ꯃꯃꯥꯏꯁꯤꯁꯨ ꯂꯤꯃꯟꯗꯅ ꯁꯤꯡꯂꯤ ꯉꯥꯛꯇ ꯎꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯦ ꯅꯣꯏ ꯌꯦꯡꯕꯗꯒꯤ ꯆꯍꯤ ꯐꯅꯌꯥꯝ ꯍꯜꯂꯝꯒꯅꯤꯗ, ꯌꯥꯗꯦꯕ ꯌꯦꯡꯕꯗ." ꯁꯅꯥ ꯈꯨꯅꯤꯡꯗꯨꯅ ꯀꯛ ꯊꯤꯟꯗꯨꯅ ꯇꯥꯈꯤꯅꯤ ꯀꯔꯤꯅꯣ? "ꯇꯥꯔꯣꯏꯍꯦ, ꯇꯞꯅ ꯍꯥꯏꯔꯤꯁꯤꯕꯨ꯫ ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨ, ꯀꯦꯕꯗ ꯀꯦꯕꯗ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯁꯦꯞꯄꯁꯨ ꯎꯞꯂꯪ ꯂꯪꯉꯦꯕ." "ꯀꯦꯖꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯃꯤ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯁꯤꯗ ꯀꯦꯖꯔꯤꯅꯤ꯫ ꯅꯪ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯝꯁꯦ ꯀꯥꯜꯂꯛꯄ ꯅꯠꯇꯦ, ꯀꯥꯜꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯨꯝꯅꯗꯤ ꯑꯩ ꯀꯦꯖꯔꯛꯇꯦ꯫ ꯀꯦꯕꯁꯤ ꯇꯣꯛꯈ꯭ꯔꯣ, ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯩ ꯏꯁꯥꯁꯦ ꯕꯤꯕꯨꯂꯥꯗꯨꯝ ꯆꯨꯔꯦ ꯏꯕꯦꯝꯃ." ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯩꯔꯥꯡꯅ ꯁꯤꯔꯤꯕ ꯁꯅꯥ ꯃꯌꯥꯝꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯣꯏꯌꯦꯠ 5ꯃꯛ ꯈꯨꯗꯣꯞꯁꯤ ꯃꯅꯥꯗ ꯄꯨꯡꯊꯣꯟ ꯃꯄꯥꯜꯒꯤ ꯂꯩ ꯑꯆꯧꯕ ꯑꯃ ꯃꯉꯛꯁꯝ ꯑꯗꯨꯗꯅ ꯆꯥꯎꯇꯛ ꯇꯧꯕ ꯕꯣꯀꯨꯜ ꯄꯔꯦꯡ ꯑꯃꯁꯨ ꯁꯤ꯫ ꯁꯅꯥꯅ "ꯃꯤꯒꯤ ꯁꯤꯔꯤꯕ ꯁꯅꯥꯁꯤꯡꯁꯤ ꯎꯔꯒ ꯕꯤꯕꯨꯂꯥ ꯆꯨꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛ ꯏꯁꯤꯡꯁꯦ ꯊꯣꯡ ꯊꯥꯛ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯂꯨꯅꯕ ꯇꯧꯁꯤꯜꯂꯣ, ꯑꯩ ꯆꯪꯉꯦꯀꯣ." ꯁꯣꯝꯗꯅ ꯂꯩꯔꯥꯡ ꯂꯩꯔꯤꯕ ꯃꯧ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯅꯥ ꯁꯤꯕꯗꯨ ꯃꯥꯅ ꯍꯦꯜꯂꯦ ꯍꯥꯏꯕꯗꯨ ꯎꯠꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯈꯦꯠꯅꯤꯡꯈꯤꯗ꯭ꯔꯕ ꯌꯣꯡꯆꯥꯛ ꯑꯗꯨ ꯈꯦꯠꯅꯤꯡꯕ ꯁꯥꯗꯨꯅ ꯈꯨꯗꯣꯞꯁꯤꯡꯗꯨ ꯎꯠꯇꯨꯅ ꯈꯦꯠꯂꯤ꯫ ꯂꯩꯔꯥꯡꯅ "ꯏꯆꯦ ꯀꯦꯇꯨꯀꯤ, ꯌꯦꯡꯉꯣ, ꯑꯩꯅ ꯈꯦꯠꯂꯤꯕ ꯌꯣꯡꯆꯥꯛꯁꯦ ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯉꯣ." ꯁꯤ ꯍꯥꯏꯗꯨꯅ ꯌꯣꯡꯆꯥꯛꯇꯨꯗꯤ ꯎꯠꯇ꯭ꯔꯗꯨꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞꯁꯤꯡꯗꯨ ꯑꯣꯏꯅ ꯎꯠꯂꯤ꯫ ꯀꯦꯇꯨꯀꯤ ꯃꯆꯨꯞꯇꯨ ꯍꯥꯏꯐꯦꯠ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯄꯩꯊꯣꯛꯂꯒ ꯋꯥꯈꯜꯗ ꯈꯜꯂꯤ꯫ "ꯇꯧꯖ ꯁꯥꯏꯁꯦ, ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯥꯔꯦꯗ. ꯈꯨꯗꯣꯞ ꯈꯔ ꯁꯤꯕꯁꯤꯗ ꯎꯠꯆꯅꯤꯡꯂꯤꯕ ꯀꯥꯏꯗꯨꯅꯦꯕ ꯈꯪꯅꯤ꯫ ꯅꯪꯗꯔ ꯁꯅꯥꯁꯤꯕ ꯑꯩꯒꯤ ꯅꯥꯌꯟ ꯑꯆꯧꯕꯁꯦ ꯁꯤꯕꯨ ꯎꯠꯁꯤꯟꯒꯦ ꯈꯪꯅꯤꯕ." ꯆꯤꯝꯕꯥꯜꯗꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯥꯡꯒꯤ ꯊꯥꯡꯒꯠꯂꯤꯕ ꯃꯈꯨꯠꯇꯨ ꯐꯠ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯌꯣꯡꯆꯥꯛꯇꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯅꯥꯗ ꯁꯤꯔꯤꯕ ꯁꯅꯥ ꯑꯆꯧꯕꯗꯨ ꯃꯗꯨꯗ ꯊꯥꯡꯖꯤꯟꯗꯨꯅ ꯎꯠꯇꯨꯅ ꯍꯥꯏ꯫ "ꯂꯩꯔꯥꯡ, ꯅꯪꯅ ꯈꯦꯠꯂꯤꯕ ꯌꯣꯡꯆꯥꯛꯁꯦ ꯑꯩꯅ ꯌꯦꯡꯕꯗ ꯏꯁꯦꯡ ꯁꯦꯡꯕ ꯈꯔ ꯋꯥꯠꯂꯤꯕ, ꯈꯔ ꯁꯦꯡꯅ ꯈꯦꯠꯂꯣ. ꯁꯤꯡꯖꯨꯒꯤꯅꯤꯅ ꯁꯦꯡꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯆꯥꯕꯗ ꯐꯛꯀꯅꯤ." ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ꯫ ꯂꯩꯔꯥꯡ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯂꯕ ꯑꯗꯨꯕꯨ ꯎꯠꯊꯣꯔꯛꯇꯦ꯫ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯌꯣꯡꯆꯥꯛꯇꯨ ꯂꯧꯗꯨꯅ ꯁꯦꯡꯅ ꯈꯦꯠꯅꯕ ꯂꯥꯛꯅꯩ꯫ ꯌꯣꯡꯆꯥꯛꯇꯨ ꯈꯦꯠꯅ ꯈꯦꯠꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯈꯤ꯫ "ꯏꯆꯦ ꯀꯦꯇꯨꯀꯤ, ꯑꯩꯗꯤ ꯃꯍꯧꯁꯥꯅ ꯁꯅꯥ ꯂꯨꯄꯥ ꯁꯤꯕꯁꯦ ꯌꯥꯝ ꯄꯥꯝꯖꯔꯛꯏ꯫ ꯁꯅꯥ ꯍꯥꯏꯔꯒ ꯑꯔꯨꯞꯄꯗꯤ ꯅꯠꯇꯦꯀꯣ, ꯁꯅꯥ ꯑꯁꯦꯡꯕꯗꯨꯕꯨ ꯍꯥꯏꯕꯅꯤ." ꯀꯦꯇꯨꯀꯤ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ "ꯍꯦꯔꯥ ꯏꯕꯦꯝꯃ, ꯅꯪꯁꯨ ꯑꯁꯤꯕꯨ ꯋꯥꯅꯤꯅ. ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯁꯅꯥ ꯁꯤꯕ ꯂꯣꯏꯅ ꯄꯥꯝꯂꯤꯕ ꯉꯥꯛꯇꯅꯤ. ꯁꯅꯥꯒꯤꯗꯤ ꯑꯩꯁꯨ ꯁꯤꯕ ꯌꯥꯝꯅ ꯄꯥꯝꯃꯤ, ꯁꯤꯁꯨ ꯁꯤꯔꯤꯕꯁꯤꯅꯤ." "ꯍꯣꯏ ꯏꯆꯦ, ꯄꯥꯝꯕꯨꯗꯤ ꯄꯥꯝꯅꯔꯝꯒꯅꯤ. ꯑꯗ ꯃꯈꯣꯏꯗꯤ ꯁꯤꯕ ꯄꯥꯝꯂꯕꯁꯨ ꯍꯦꯛꯇꯃꯛ ꯁꯤꯒꯦ ꯍꯥꯏꯕꯗꯤ ꯐꯪꯕ ꯅꯠꯇꯦꯗꯣ. ꯃꯣꯏꯅ ꯁꯤꯒꯦ ꯁꯤꯔꯕꯗ ꯁꯤꯗ ꯌꯥꯗꯕꯒꯨꯝ ꯅꯥꯅꯞꯄꯤ ꯃꯆꯥ ꯑꯃ ꯀꯩ ꯑꯃ ꯑꯗꯨ ꯃꯉꯥꯏ. ꯑꯩꯈꯣꯏꯗꯧꯅꯒ ꯁꯤꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ." ꯀꯦꯇꯨꯀꯤꯁꯨ ꯍꯦꯜꯂꯥ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ. ꯂꯩꯀꯥꯏꯁꯤꯗ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯨꯛꯂꯤꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯎꯠꯇꯨꯅ ꯍꯥꯏ꯫ "ꯑꯩꯒꯤ ꯂꯤꯛꯁꯦ ꯂꯩꯔꯥꯡ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ, ꯁꯟ 12 ꯈꯛꯇꯒꯤꯅꯤ, ꯁꯨꯞꯅꯒꯤ. ꯐꯖꯗ꯭ꯔꯣ?" ꯂꯩꯔꯥꯡ ꯌꯣꯡꯆꯥꯛ ꯈꯦꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯥꯁꯨ ꯁꯤꯔꯤꯕ ꯕꯣꯀꯨꯜ ꯄꯔꯦꯡꯗꯨ ꯎꯠꯇꯨꯅ ꯍꯥꯏ꯫ "ꯑꯩꯒꯤ ꯁꯤꯅꯩꯁꯦ ꯁꯟ 15ꯒꯤꯅꯤ. ꯑꯩꯅꯗꯤ ꯈꯔ ꯍꯦꯜꯂꯦꯀꯣ ꯏꯆꯦ. ꯐꯖꯕꯁꯤꯁꯨ ꯑꯩꯅ ꯈꯔꯗꯤ ꯍꯦꯟꯕ ꯃꯥꯜꯂꯤ." ꯀꯦꯇꯨꯀꯤ ꯃꯤꯅ ꯃꯨꯛ ꯉꯝꯈꯤꯕꯗꯨꯗ ꯈꯔ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ "ꯅꯪꯒꯤ ꯁꯟ 15ꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯁꯦ. ꯑꯩ ꯌꯨꯝꯐꯥꯎ ಚꯠꯂꯒ ꯑꯩꯒꯤ ꯁꯟ 60ꯒꯤ ꯂꯤꯛꯇꯨ ꯂꯧꯔꯨꯒꯦ." ꯉꯥꯡꯅꯔꯤꯕꯗꯨ ꯂꯩꯔꯤꯕꯁꯤꯡꯗꯨꯗꯤ ꯇꯥꯅꯤꯡꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯇꯥꯕ ꯋꯥꯔꯛꯂꯗꯨꯅ ꯍꯥꯏ꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯎꯠꯅꯕꯗꯣ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯊꯥꯅꯔꯒ ꯁꯅꯥ ꯌꯥꯝꯅ ꯂꯩꯕꯤ ꯅꯣꯏ ꯃꯁꯦꯟ ꯎꯠꯅꯔꯣ. ꯃꯌꯥꯝꯒꯤ ꯆꯥꯛ ꯆꯥꯐꯝ ꯑꯁꯤꯗꯗꯤ ꯅꯣꯏꯒꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯎꯠꯄꯤꯔꯛꯑꯅꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯃꯌꯥꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯒ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯐꯦꯡꯕꯒꯤ ꯂꯥꯡꯅꯔꯛꯏ꯫ ꯁꯅꯥ ꯏꯃꯨꯡ ꯆꯪꯗꯨꯅ ꯃꯐꯤ ꯈꯔ ꯅꯥꯟꯕ ꯑꯃ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯅ "ꯏꯅꯥꯎ, ꯅꯐꯤꯗꯣ ꯑꯃꯨꯛ ꯍꯣꯡꯂꯨꯔꯣ.
mayam kon pheng libase yarunaba e phi hongjabadi kon pheng ma yadabagi waro haise adui nateda napi hanbadu mot kani tawban leirang noktuna adugi wabu ise aigi di phi hanba bari de lei mot ki sumo se sanu imai pa na hapai be phiron charun mayam se aina singthoklibu makai loiba nairoi do phi ngaktani sana tap phare phare nang na pamdu taw ise korfu pheng libase amukte yarukhigi nangsu kai kai no tawba yaba tawsilo si hairam sana sakhi layang masin da sot ai sibu ma dongna ipi yani sunu setu phangdabidu mangai kari thu ena ngangse sai numit sima so hauki hemba si mamit khar ngawba nupa amakhak lairang simana nungsiduna pamduna lawba natti maran mathum leiba sel paiba si yenglaga lairang bu lawkhibani sahi su hembadagi lairang uda kai halli lairang sahi phana yamlabi limandana krak krak laurabi mamai singli thoklabi nupi amakhakni luhongba tha khra henbadagi hemba madi nupi angang koiba hori hembana nupi koi haibasi lairang migi sindagi khanglabani numittu lairang mangol aduda koisat chatuna hem halak pangairi masil adudasu porok solibani lakta laki sanuma khangniba ayema laina laina mana nupi koi matiklo khangariba asidi thik tawki sana manang nupina ngasaidaki mangol aduda hangat handa chatuna saurang mairang nana lairibadu madu ubada sumangda duk sarambadu leptuna mamaidu onthokuna itap tapna hanglai inaw nangbu kaidorage ngasaidagini nangna isaw sawbugum tawna koi chatchalibasi nangbu kaidorabage lairang masena nungsina hanglaklibu wadu masada karino karano khanthada saurang nana khummi aina koi chatlaga kaidorage lebaksi kutlani kainaga hairakpro chatkyam chalibani ai panadui saruk na thaudoina taw sum inangna isaw sawna leibaduda kaidorabano na isena sumna hangmanida wana thaudo taw haiba kaino khangde sum makha tana samtharaga sum khoidong sawningmani ko sana onsinaba talladuna makha tarakidri tumin magi tawpham thok mathaudo tawkhri ngahaki matung hemba mondanu ngaina hui khong khongduna mayum sanglakli mangol phawka khatri lairang prap kum tharakduna hemba kilumangi masamdu makhutuna supai paisinduna sauna yamana ngasidi ai kuta sibata hemba naraduna mamaidu suktuna sukarino pathong maram khangna toiduba thado nai have nupi kaina minang toise se thado ba tawnarakliba maong matawaduda duk saramba sanasu changsilaktuna khapi lairang adumna tawba hongnadi si thado semi thado ba minu uraga phajadi semi kaigi thadokpa sukta thadoi itai nau khatnabada mitop yarokan wari bisini lairang ina kaidoroge me nangbu maramdadi su ai aduga nangna toisibu kaino lairang sauna thabale aisi kana ha adagi thoibi haisina kana kumo kaigi tumin leino kumo na sindo hemba lat taw ha kanai thabale khangde thoibi kanana thoibi bo khanghaude lairang mapuroi bani ga khangde makhutuna mamaiduda dok langna thajile hemba mamaiduda khangpai paisindu ayo shire kari nu pino siba khangbrang khutsa khuding sana sibi ikoktagi ikong phawba sanani yombi ayema laina nangna nupi koiba natiklo aina kadai da koirage me nangna nupi koi haidana aibu phuribase he angang soina aise nangi nupi oirabasu nangondagi aina uda ai hali haibase nang kawra maleni ha soina nangna tawba thabakpu aina kaidobe khangoidoina sana ngangnariba sanaribu wari oiribu matawaduda khampham khangda tumina lei tanjadada imungdagi manemsu thoraktuna tawnariba singdu khamjillai yare noigi wari do loisinaro mina taraga phajanamta ngangnakhraroi ngangnagi hairasu imungda irenjana hainaro lairang mamitu paina yenglaga imagi se naza oktaba nupi koiba se kankhaliba kaidura sarojini aina kadaida isa si kankhakibage aina haibadi wado irenjana imungda hainawa haibanine lairang manemdadi onsilakta hembagi manangan naduda makhutuna dup sutharaga sauna masi pumba nangna thohanba gaktani mina ingoda wa nganghanba yam pattabani imungda changlakan nasaktu yengindi si hairam imungda prap changki sorojini sangtriba mamongda yengduna masina marwalama apaba batta khanba ngamdrabani masada monsilaktuna nangna kaidawubagino ha kari tawubagino ba aina kaidawduino kishi tawde karisu tawduna hekta nangi nupisina nangbu phuba yabro aduga kaino ba nangi nupisina nangbu phuraga
ꯑꯙꯥ ꯃꯣꯔꯥꯒꯨꯝ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯐꯨꯕꯒꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯅꯃꯥꯏ ꯅꯃꯤꯠ ꯁꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯍꯥ ꯁꯅꯥꯅ ꯍꯦꯝꯕ ꯇꯧꯅꯨꯀꯣ ꯇꯧꯅꯨ ꯅꯪ ꯍꯧꯖꯤꯛ ꯄꯥꯈꯪ ꯑꯣꯏꯗ꯭ꯔꯕꯅꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯅꯤ ꯅꯪ ꯊꯝꯀꯣ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯁꯣꯔꯣꯖꯤꯅꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯔꯦ ꯅꯨꯄꯤꯒꯁꯨ ꯀꯣꯏꯔꯤꯕ ꯑꯣꯏꯔꯦ ꯂꯨꯍꯣꯡꯕꯐꯥꯎ ꯊꯥ ꯐꯥꯗ꯭ꯔꯤ ꯍꯦꯝꯕ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯅꯣꯏꯅ ꯃꯔꯣꯝ ꯉꯥꯡꯕꯅꯦ ꯑꯩꯁꯨ ꯀꯣꯏꯅꯤꯡꯅ ꯀꯣꯏꯕ ꯅꯠꯇꯦ ꯌꯥꯗꯗꯣꯏꯅꯤ ꯀꯔꯤ ꯌꯥꯗ꯭ꯔꯤꯕ ꯍꯥ ꯀꯔꯤ ꯌꯥꯗ꯭ꯔꯤꯅꯣꯕ ꯅꯨꯄꯤꯅꯤꯅ ꯀꯥꯏꯗꯩ ꯅꯣꯛꯄꯗ ꯎꯟꯁꯥ ꯁꯨꯞꯄꯤ ꯑꯃ ꯂꯧꯔꯨꯗꯨꯅ ꯑꯩ ꯍꯥꯏꯁꯤꯅꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯇꯅꯧ ꯀꯌꯥꯗꯤ ꯐꯖꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯐꯖꯕꯗꯣ ꯄꯥꯝꯒꯅꯣꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯄꯤꯗꯨ ꯀꯣꯏꯔꯦ ꯁꯤꯕꯨ ꯑꯩꯅ ꯂꯥꯟ ꯁꯣꯔꯣꯖꯤꯅꯤ ꯃꯁꯥꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨꯅ ꯏꯜꯂꯒ ꯅꯪꯗꯤ ꯅꯨꯄꯤꯗꯨ ꯂꯧꯗ꯭ꯔꯤꯉꯩꯗ ꯃꯁꯛ ꯐꯖꯕꯤ ꯅꯁꯥꯒꯤ ꯆꯍꯤꯗꯨꯒ ꯆꯥꯟꯅꯕꯤ ꯑꯃ ꯈꯜꯂꯒ ꯂꯧꯕ ꯌꯥꯗ꯭ꯔꯣ ꯁꯦꯜ ꯄꯥꯏꯕꯗꯨꯗ ꯂꯧꯔꯤꯕꯅꯦ ꯑꯩꯁꯨ ꯂꯧꯔꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯅꯁꯥꯅ ꯄꯥꯝꯃꯤꯅ ꯂꯧꯔꯤꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤꯒ ꯍꯔꯥꯎ ꯑꯗꯨꯝ ꯂꯩꯃꯤꯟꯅꯧ ꯍꯔꯥꯎꯕꯨꯗꯤ ꯑꯩꯁꯨ ꯂꯩꯃꯤꯟꯅꯅꯤꯗ ꯃꯥ ꯂꯧꯔꯨꯕꯗꯒꯤꯅꯤ ꯑꯩꯅ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯁꯦꯜꯅ ꯐꯨꯔꯤꯈꯥꯎ ꯆꯣꯜꯂꯤꯕꯁꯦ ꯂꯤꯔꯁꯨ ꯑꯁꯦ ꯃꯤꯔꯥꯏꯕꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯁꯣꯔꯣꯖꯤꯅꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯤꯡꯗꯤ ꯁꯤꯡꯕ ꯖꯥꯠꯅꯤꯀꯣ ꯑꯗꯣ ꯍꯦꯝꯕ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯇꯪꯗꯤ ꯅꯃꯥꯏꯒꯤ ꯄꯤꯌꯨ ꯍꯥꯏꯌꯨꯗꯅ ꯅꯪꯅ ꯊꯦꯝꯗꯨꯅ ꯂꯧꯊꯣꯔꯛꯑꯣꯕ ꯑꯩꯁꯨ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯣ ꯑꯃꯇꯪꯗꯤ ꯁꯤꯒꯦꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯈꯨꯗꯣꯟ ꯍꯥꯡꯗ ꯁꯅꯥ ꯁꯤꯗꯨꯅ ꯁꯦꯜ ꯄꯥꯏꯕꯤ ꯁꯥꯔꯒ ꯅꯃꯥ ꯑꯩꯅ ꯁꯅꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯁꯤꯗ꯭ꯔꯕꯗꯤ ꯃꯤ ꯂꯥꯛꯑꯒ ꯐꯖꯅ ꯑꯝꯇ ꯍꯥꯏꯅꯈ꯭ꯔꯔꯣꯏ ꯍꯥꯏꯋꯥꯅꯤ ꯁꯅꯥ ꯇꯥꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯗꯨꯛ ꯁꯥꯕꯗꯨ ꯃꯈꯥ ꯆꯠꯊꯈꯤ ꯍꯦꯝꯕꯅ ꯑꯩ ꯃꯑꯣꯡ ꯌꯦꯡꯉ ꯂꯧꯊꯣꯔꯛꯀꯦ ꯃꯑꯣꯡ ꯌꯦꯡꯕ ꯅꯠꯇꯦ ꯅꯪꯅ ꯉꯝꯅꯕ ꯂꯧꯔꯛꯇꯕ ꯌꯥꯔꯣꯏꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜ ꯑꯗꯨ ꯂꯩꯔꯥꯡ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯦꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯏꯆꯦ ꯍꯣ ꯏꯆꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯣ ꯏꯆꯦ ꯁꯅꯥꯁꯨ ꯇꯥꯔꯗꯨꯅ ꯏꯅꯥꯎ ꯏꯆꯦ ꯁꯤꯗ ꯂꯩꯌꯦ ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯤ ꯂꯩꯔꯥꯡ ꯃꯅꯤꯡꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯁꯦꯜ ꯑꯁꯣꯏꯕ ꯈꯔ ꯄꯣꯞ ꯊꯥꯗꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯨ ꯁꯦꯜꯗꯨꯅ ꯑꯩꯒꯤ ꯀ꯭ꯋꯥꯝꯇ ꯂꯩꯔꯨꯆꯣ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯑꯩ ꯆꯠꯄ ꯇꯜꯂꯦ ꯇꯧꯕꯅꯤ ꯀ꯭ꯋꯥꯁꯨ ꯌꯥꯝ ꯆꯥꯅꯤꯡꯉꯕ ꯇꯧꯔꯤꯁꯤ ꯁꯅꯥ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯂꯩꯔꯥꯡꯒꯤ ꯃꯇꯧꯗꯨꯗ ꯈꯣꯟꯖꯦꯜꯗꯨ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯏꯀꯥꯏꯗꯤ ꯀꯥꯏꯗꯕꯤ ꯈꯨꯝꯂꯛꯏ ꯅꯣꯏ ꯅꯇꯩꯒꯤ ꯐꯤꯁꯦ ꯀꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯅ ꯏꯆꯦꯁꯦ ꯄ꯭ꯔꯞ ꯁꯨꯔꯤꯕꯅꯤ ꯑꯗꯨꯅ ꯈꯨꯠ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯪ ꯑꯗꯨꯝ ꯂꯩꯔꯨꯔꯣ ꯂꯩꯔꯥꯡ ꯍꯥꯏꯔꯤꯗꯨ ꯊꯧꯋꯥꯁꯥꯗ ꯁꯦꯜ ꯈꯔ ꯑꯃꯒ ꯃꯈꯥꯗꯨꯗ ꯄꯣꯞ ꯊꯥꯗꯔꯛꯇꯨꯅ ꯑꯗꯨꯅ ꯏꯆꯦꯒꯤ ꯀꯔꯤꯅꯣ ꯆꯥꯅꯤꯡꯕ ꯑꯃ ꯂꯩꯔꯒ ꯆꯥꯔꯛꯑꯣ ꯑꯩ ꯃꯥꯡꯒꯣꯜꯗ ꯏꯆꯦ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦ ꯂꯩꯔꯥꯡ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯐꯤ ꯁꯨꯔꯤ ꯆꯠꯄ ꯁꯪꯂꯣꯏ ꯍꯥꯏꯕꯅꯤ ꯀ꯭ꯋꯥꯗꯣ ꯆꯥꯅꯤꯡꯂꯕꯗꯤ ꯅꯁꯥ ꯀꯣꯛ ꯆꯠꯂꯒ ꯂꯩꯔꯨꯕ ꯌꯥꯗ꯭ꯔꯣ ꯂꯩꯔꯥꯡ ꯇꯥꯔꯤꯕ ꯁꯦꯜꯗꯨ ꯇꯥꯞ ꯈꯨꯟꯒꯠꯂꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯗꯨꯗ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯁꯤ ꯍꯥꯏꯔꯝ ꯂꯩꯔꯥꯡ ꯆꯠꯈꯤ ꯁꯅꯥ ꯁꯥꯎꯅ ꯆꯠꯈꯤꯕ ꯂꯩꯔꯥꯡꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨ ꯑꯩꯕꯨ ꯃꯤꯅꯥꯏ ꯀꯥꯏ ꯑꯩꯅꯁꯨ ꯀꯅꯥ ꯅꯠꯇꯦ ꯏꯅꯥꯎꯅꯤ ꯍꯟꯗꯨꯅ ꯋꯥ ꯉꯥꯡꯗꯕꯁꯤꯗ ꯃꯍꯥꯛ ꯏꯊꯛ ꯈꯥꯔꯛꯀꯗꯧꯔꯦꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯆꯥꯛ ꯆꯥꯔꯤ ꯂꯩꯔꯥꯡ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯃꯈꯨꯠꯇꯨ ꯄꯨꯈꯝꯗꯨꯗ ꯖꯣꯔꯣ ꯍꯥꯝꯖꯤꯟꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠꯇꯨ ꯐꯖ꯭ꯔꯪ ꯀꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯅꯥꯀꯜ ꯑꯃꯗ ꯆꯥꯛ ꯆꯥꯔꯤꯕ ꯊꯣꯏꯕꯗꯨ ꯂꯣꯏꯅ ꯆꯣꯡꯂꯦ ꯁꯅꯥ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯀꯔꯤꯅꯣ ꯅꯇꯩꯗ ꯂꯣꯏꯅ ꯆꯣꯡꯂꯦ ꯅꯈꯨꯠꯇꯨꯕꯨ ꯐꯖ꯭ꯔꯪ ꯀꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯇꯨꯡꯃꯥꯡ ꯈꯖꯤꯛꯇꯐꯥꯎ ꯌꯦꯡꯗꯦ ꯍꯣ ꯎꯍꯧꯗꯕ ꯑꯩꯁꯨ ꯏꯁꯤꯡ ꯈꯖꯤꯛ ꯆꯣꯡꯂꯒ ꯀꯩꯗꯧꯔꯒꯦ ꯁꯅꯥ ꯉꯁꯤꯗꯤ ꯍꯥꯟꯅꯒꯨꯝ ꯇꯞꯊꯔꯛꯇꯦ ꯍꯦ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯗꯨꯃ ꯅꯪꯒꯤ ꯅꯁꯥꯗ ꯌꯥꯎꯗꯦ ꯃꯗꯨ ꯇꯧꯒꯅꯨ ꯑꯩꯈꯣꯏꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯊꯛꯀꯤ ꯑꯍꯜꯅꯤ ꯂꯩꯔꯥꯡꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯣꯔꯣꯖꯤꯅꯤꯅ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯤꯆꯪꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯗ ꯏꯁꯤꯡ ꯈꯖꯤꯛ ꯆꯣꯡꯕꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯅꯔꯗꯅ ꯃꯤꯁꯨ ꯎꯍꯧꯗꯕꯅꯤ ꯍꯥꯏꯔꯦꯗꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯅꯥ ꯃꯅꯦꯝꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯉꯥꯡꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯃꯍꯥꯛ ꯈꯪꯏ ꯁꯦꯜ ꯄꯥꯏꯕꯤ ꯃꯅꯥꯎ ꯑꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥꯗꯨꯗ ꯃꯅꯦꯝꯅ ꯉꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯤ ꯁꯅꯥ ꯃꯈꯨꯠꯇꯨ ꯍꯥꯝꯗꯨꯅ ꯍꯧꯒꯠꯂꯒ ꯂꯦꯡꯖꯨꯝꯗ ꯌꯥꯜꯂꯤꯕ ꯐꯗꯤꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯛꯏ ꯊꯣꯏꯕꯁꯨ ꯐꯗꯤꯗꯨ ꯂꯧꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯤꯡ ꯆꯣꯡꯂꯤꯕꯗꯨ ꯇꯩꯊꯣꯛꯏ ꯁꯅꯥ ꯇꯞꯅ ꯆꯥꯛꯁꯦ ꯑꯃ ꯑꯣꯏꯅ ꯁꯦꯝꯂꯛꯎꯔꯥ ꯌꯥꯔꯅꯤꯗ ꯁꯦꯝꯂꯅꯨ ꯑꯩ ꯑꯣꯛꯁꯨ ꯑꯣꯛꯂꯦ ꯍꯦꯝꯕꯅ ꯑꯁꯣ ꯑꯩꯒꯤꯁꯤꯗ ꯑꯣꯏꯅ ꯆꯥꯁꯤ ꯂꯥꯛꯑꯣ ꯂꯩꯔꯥꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯒ ꯊꯕꯛ ꯇꯧ
ꯂꯩꯔꯥꯡ ꯃꯁꯨ ꯄꯩꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯒꯝ ꯊꯣꯛꯈꯤ ꯁꯅꯥ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯇꯧꯔꯛꯄꯗꯨ ꯌꯦꯡ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯂꯝ ꯀꯦꯠꯄꯤ ꯑꯣꯏꯗꯨꯅ ꯅꯉꯛ ꯍꯥꯏꯒꯠꯂꯤꯕꯗꯣ ꯑꯩꯅ ꯊꯨꯗꯦꯛꯀꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡ ꯅꯣꯡ ꯉꯥꯜꯂꯕꯗꯨ ꯐꯥꯎ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯂꯤ ꯁꯅꯥ ꯊꯣꯡꯖꯤꯜꯂꯗꯨꯗ ꯂꯦꯞꯇꯨꯅ ꯊꯣꯡꯗꯨ ꯀꯣꯛ ꯊꯤꯟꯗꯨꯅ ꯂꯩꯔꯥꯡ ꯇꯥꯕ꯭ꯔꯥ ꯍꯧꯒꯠꯂꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯂꯩꯔꯥꯡ ꯈꯨꯝꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯣꯛꯇꯦ ꯍꯟꯖꯤꯟ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯂꯩꯔꯥꯡꯕꯨ ꯀꯧꯏ ꯂꯩꯔꯥꯡ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯅꯥꯀꯜꯗ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯍꯦꯃꯒꯤ ꯃꯃꯥꯏꯗꯨꯗ ꯄꯥꯛ ꯊꯥꯖꯤꯟꯗꯨꯅ ꯎꯏꯔꯨꯝ ꯍꯥꯏ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯇꯨꯝꯃꯒ ꯂꯣꯏ ꯀꯥꯏ ꯅꯣꯏ ꯅꯇꯩ ꯃꯁꯣꯅꯣꯁꯦ ꯀꯧꯔꯛꯀꯅꯨ ꯇꯨꯝꯃꯤ ꯍꯥꯏꯗꯅ ꯑꯝꯇ ꯍꯥꯏꯈꯣ ꯁꯨꯅꯥꯏꯌꯦ ꯁꯤꯗꯤ ꯑꯉꯝ ꯑꯔꯥꯏ ꯑꯝꯇ ꯈꯪꯗꯦ ꯂꯩꯔꯥꯡ ꯉꯁꯥꯏꯗꯒꯤ ꯀꯧꯕꯁꯤꯕꯨ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯕ ꯉꯝꯃꯤꯅꯦ ꯂꯩꯔꯥꯡ ꯅꯪꯕꯨ ꯁꯤꯔꯕꯣ ꯂꯩꯔꯥꯡ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯀꯩꯅꯣ ꯅꯊꯧ ꯌꯥꯝ ꯂꯩꯇꯕ꯭ꯔꯣ ꯊꯧꯑꯣꯏꯅ ꯑꯌꯨꯛꯁꯤꯗ ꯃꯤꯒꯤ ꯇꯨꯝꯕ ꯊꯨꯒꯥꯏꯔꯤꯕꯁꯤꯕꯣ ꯅꯊꯧ ꯀꯝꯇ ꯂꯩꯖꯗꯕ꯭ꯔꯣ ꯊꯧ ꯂꯩꯕꯤ ꯑꯩꯅ ꯅꯪ ꯍꯧꯗꯣꯛꯂꯤꯕꯁꯦ ꯃꯔꯝ ꯂꯩꯇꯅ ꯍꯧꯗꯣꯛꯂꯤꯕꯅꯤ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯝꯈꯤꯔꯣꯏ ꯂꯥꯛꯑꯣ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯨ ꯂꯥꯛꯑꯣ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯂꯩꯔꯥꯡ ꯃꯈꯨꯠꯇꯨ ꯃꯨꯛꯇꯨꯅ ꯌꯥꯜꯂꯒ ꯀꯩꯅꯣ ꯊꯥꯗꯣꯛꯑꯣ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕ ꯀꯥꯏꯅ ꯉꯝꯃꯣꯏ ꯀꯛꯏꯁꯨꯅꯤ ꯑꯩ ꯉꯝꯃꯣꯏꯕ ꯀꯔꯤ ꯉꯝꯃꯣꯏ ꯀꯥꯏꯅ ꯅꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯉꯝꯗꯕ ꯇꯩꯔꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯁꯅꯥꯁꯨ ꯄꯨꯔꯥ ꯁꯛꯂꯣꯟ ꯑꯃ ꯂꯥꯡꯈ꯭ꯔꯦ ꯂꯩꯔꯥꯡꯅ ꯌꯥꯗ꯭ꯔꯕꯁꯨ ꯁꯅꯥꯅ ꯅꯝꯗꯅ ꯂꯩꯔꯥꯡꯕꯨ ꯋꯥꯏ ꯇꯩꯍꯜꯂꯤ ꯂꯩꯔꯥꯡ ꯏꯁꯧ ꯂꯥꯡꯗꯅ ꯋꯥꯏꯗꯨ ꯇꯩꯔꯤ ꯁꯅꯥꯅ ꯃꯅꯦꯝꯁꯥ ꯑꯁꯣꯏ ꯑꯔꯥꯟ ꯌꯦꯡꯗꯨꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤ ꯋꯥꯏ ꯇꯩꯔꯤꯅꯦꯅ ꯂꯣꯏꯅ ꯂꯥꯡꯉꯤ ꯀꯔꯝꯍꯥꯏꯅ ꯇꯩꯔꯤꯕ ꯋꯥꯏꯅꯣ ꯐꯖꯅ ꯅꯝꯃꯒ ꯇꯩꯕ ꯌꯥꯗ꯭ꯔꯣ ꯂꯥꯡꯉꯦꯕ ꯑꯗꯥꯏꯗ ꯂꯦꯞꯄꯒ ꯍꯩꯄꯥ ꯁꯥꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯋꯥꯏꯁꯦ ꯅꯪ ꯑꯣꯏꯅ ꯇꯩꯕ ꯌꯥꯗ꯭ꯔꯣ ꯅꯆꯤꯟ ꯈꯨꯝꯃꯛꯀꯅꯨ ꯅꯊꯧꯗꯣ ꯐꯖꯅ ꯏꯁꯨ ꯇꯥꯟꯅ ꯇꯧ ꯇꯥꯂꯛ ꯑꯗꯨꯗ ꯁꯣꯔꯣꯖꯤꯅꯤꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯅꯤ ꯃꯅꯦꯝ ꯎꯕꯗ ꯂꯩꯔꯥꯡ ꯀꯞꯁꯤꯟꯅꯗꯨꯅ ꯏꯃꯥ ꯌꯦꯡꯉꯨ ꯇꯨ ꯏꯆꯦꯅꯩꯕꯨ ꯋꯥꯏ ꯇꯩꯍꯜꯂꯤꯕ ꯈꯨꯠꯀꯥꯁꯦ ꯂꯣꯏ ꯆꯨꯔꯦ ꯇꯨ ꯁꯣꯔꯣꯖꯤꯅꯤ ꯃꯥꯁꯨ ꯇꯧꯁꯤꯟꯅꯗꯨꯅ ꯃꯊꯕꯥꯛꯀ ꯌꯩꯗꯨꯅ ꯕꯤꯁꯅꯨ ꯏꯃꯧ ꯁꯅꯥꯗ ꯃꯈꯣꯏꯅ ꯋꯥꯏ ꯇꯩꯍꯜꯂꯤꯕ ꯀꯗꯥꯏ ꯍꯣꯏꯅꯦ ꯈꯨꯠꯀꯥꯁꯦ ꯂꯣꯏ ꯆꯨꯔꯦꯅꯦ ꯁꯅꯥ ꯌꯦꯡꯕꯗ ꯋꯥꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠꯇꯨ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯂꯩꯔꯥꯡꯅ ꯍꯣꯏꯃ ꯑꯩꯕꯨ ꯏꯆꯦꯅ ꯁꯨꯃꯥꯡꯁꯦ ꯋꯥꯏ ꯇꯩꯍꯜꯂꯤꯕꯅꯤꯅꯦ ꯀꯔꯤ ꯅꯆꯦꯅ ꯋꯥꯏ ꯇꯩꯍꯜꯂꯤꯕ ꯁꯣꯔꯣꯖꯤꯅꯤ ꯁꯅꯥꯗ ꯑꯣꯟꯁꯤꯟ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯁꯅꯥꯅ ꯐꯠꯇꯨꯅ ꯊꯕꯛ ꯇꯧꯕꯗ ꯏꯅꯦꯝ ꯍꯥꯏꯕ ꯂꯩꯇꯦ ꯑꯃ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏꯅ ꯃꯇꯦꯡ ꯇꯧꯅꯕ ꯌꯥꯏꯀꯣ ꯏꯃꯥꯅ ꯏꯅꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯒꯅ ꯋꯥꯏꯁꯤ ꯏꯃꯥꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯄꯨꯟꯅ ꯇꯩꯃꯤꯟꯅꯔꯣ ꯍꯥꯏꯕꯕꯨ ꯁꯣꯔꯣꯖꯤꯅꯤꯅ ꯐꯠ ꯈꯨꯝꯂꯛꯏ ꯑꯩ ꯈ꯭ꯋꯥꯡ ꯌꯥꯗꯦꯀꯣ ꯂꯩꯔꯥꯡ ꯏꯅꯦꯝꯒꯤ ꯂꯩꯔꯥꯡ ꯏꯃꯧ ꯁꯅꯥ ꯋꯥꯏꯗꯣ ꯋꯥꯔꯕꯁꯨ ꯋꯥꯅ ꯐꯠ ꯍꯦꯛ ꯇꯩꯊꯣꯛꯏ ꯏꯃꯧꯁꯤꯗꯤ ꯏꯃꯥ ꯈ꯭ꯋꯥꯡ ꯌꯥꯗꯦꯀꯣ ꯉꯥꯡꯗꯅ ꯁꯣꯔꯣꯖꯤꯅꯤ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤ ꯂꯩꯔꯥꯡ ꯁꯥꯎꯔꯥꯡꯗꯅ ꯂꯥꯎꯏ ꯍꯅꯨꯕꯤ ꯇꯥꯠ ꯍꯩꯕꯤ ꯅꯪꯁꯨ ꯈꯪꯂꯕꯅꯤ ꯈꯨꯠꯌꯥꯏꯗꯨꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞꯇꯣ ꯀꯅꯥꯅ ꯄꯤꯔꯒ ꯁꯤꯔꯤꯕꯅꯣꯁꯦ ꯅꯪ ꯀꯥꯎꯔꯤꯅꯤ ꯈꯪꯂꯤꯕ ꯍꯅꯨꯕꯤ ꯅꯪ ꯈꯨꯗꯣꯞꯀ ꯂꯣꯏ ꯂꯧꯁꯤꯟꯒꯦ ꯁꯤꯍꯜꯂꯣꯏꯕ ꯉꯥꯡꯅ ꯂꯩꯔꯅꯨ ꯗꯨꯛ ꯊꯥꯕ ꯊꯦꯡꯉꯤ ꯋꯥꯏꯗꯣ ꯄ꯭ꯔꯞ ꯇꯩꯔꯣ ꯇꯩꯒꯦꯍꯦ ꯀꯩꯅꯣ ꯈꯪꯗꯦ ꯉꯥꯡꯈ꯭ꯔꯄꯣꯠꯅꯤ ꯏꯁꯧ ꯂꯥꯡꯗꯅ ꯋꯥꯏꯗꯨ ꯇꯩꯕ ꯂꯣꯏꯁꯤꯜꯂꯤ ꯂꯣꯏꯔꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯨꯅ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯆꯪꯈꯤꯒꯦ ꯇꯧꯏ ꯁꯅꯥꯅ ꯀꯥꯏꯗꯨꯅ ꯆꯪꯒꯦ ꯇꯩꯗꯣ ꯆꯪꯕ ꯌꯥꯈꯤꯔꯣꯏ ꯂꯩꯔꯥꯡ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯇꯨꯅ ꯀꯩꯅꯣ ꯏꯊꯧ ꯂꯣꯏꯔꯦ ꯇꯨꯝꯃꯨꯔꯅꯤ ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝ ꯄ꯭ꯔꯞ ꯏꯔꯨꯖꯔꯨꯁꯨ ꯆꯠꯂꯨ ꯑꯗꯨꯒ ꯂꯥꯏ ꯊꯥꯎꯃꯩꯁꯦ ꯊꯥꯅꯕ ꯇꯧ ꯃꯗꯨꯃ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯑꯁꯨ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯏꯔꯨꯖꯕ ꯀꯥꯏ ꯂꯨꯔꯅꯤꯕ ꯌꯥꯝ ꯂꯩꯔꯥꯡ ꯊꯋꯥꯁꯥꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯁꯅꯥꯅ ꯅꯪ ꯉꯝꯃꯔꯣꯏꯕ ꯐꯔꯦ ꯑꯗꯨꯗꯤ ꯁꯅꯥ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯂꯩꯔꯥꯡꯒꯤ ꯈꯨꯖꯦꯡ ꯑꯗꯨ ꯇꯥꯞ ꯄꯥꯏ ꯁꯣꯔꯣ ꯍꯦꯛꯇꯃꯛ ꯆꯤꯡꯗꯨꯅ ꯄꯨꯏ ꯂꯩꯔꯥꯡꯅ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯁꯣꯅꯣ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯃꯁꯤ ꯃꯀꯣꯛꯁꯦ ꯆꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯁꯅꯥ ꯊꯋꯥꯁꯥꯗ ꯅꯪ ꯉꯝꯃꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯂꯥꯛꯑꯣꯗꯅ ꯁꯅꯥꯅ ꯂꯩꯔꯥꯡꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯄꯨꯔꯛꯄꯗꯨꯗ ꯂꯩꯔꯥꯡꯅ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯒꯤꯅꯣ ꯁꯤꯗ ꯄꯨꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯁꯣꯅꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯁꯤꯗ ꯄꯨꯔꯛꯏꯁꯦ ꯁꯅꯥ ꯇꯥꯗꯦ ꯃꯥꯒꯤ ꯁꯤꯡꯐꯝ ꯊꯣꯛꯄ ꯂꯩꯔꯥꯡꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯊꯨꯏ ꯅꯪꯅ ꯉꯝꯗꯕꯗꯣ ꯑꯩꯅ ꯉꯝꯍꯜꯂꯕꯅꯤ ꯏꯔꯨꯗꯨ ꯁꯦꯡꯅ ꯂꯨꯗꯨꯅ ꯀꯥꯔꯛꯑꯣ
ꯂꯩꯔꯥꯡ ꯏꯪꯒ ꯏꯪꯕꯒ ꯏꯁꯤꯡꯗꯨꯗ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯒ ꯊꯋꯥꯏ ꯆꯥꯛꯅ ꯍꯩ ꯄꯥꯄꯤ ꯅꯪꯀꯣ ꯅꯪ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯅꯪ ꯑꯩꯕꯨ ꯏꯪꯗ꯭ꯔꯀꯥꯟꯁꯤꯗ ꯑꯩ ꯏꯪꯕꯅ ꯁꯤꯔꯦ ꯁꯅꯥꯗꯤ ꯅꯠꯇꯕꯤ ꯀꯣꯔꯤ ꯃꯥꯟꯕꯤ ꯅꯪ ꯈꯪꯉꯤꯗꯅ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣꯕ ꯁꯅꯥ ꯇꯥꯁꯤꯟꯅꯗ ꯆꯠꯅ ꯍꯥꯏꯔꯝꯃꯤ ꯁꯅꯥ ꯁꯤꯕꯤ ꯂꯨꯋꯥꯎꯕꯤ ꯑꯗꯨꯋꯥꯏꯗ ꯉꯥꯡꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯨꯔꯥ ꯊꯥꯡꯂꯤꯕ ꯅꯪ ꯉꯛꯁꯝꯗꯣ ꯁꯦꯡꯅ ꯇꯛꯊꯣꯛꯂꯒ ꯀꯥꯈꯠꯂꯛꯎ ꯑꯩ ꯂꯥꯏ ꯀꯣꯟ ꯐꯦꯡꯂꯝꯒꯦ ꯂꯣꯏꯔꯒ ꯄ꯭ꯔꯞ ꯀꯥꯔꯛꯑꯣ ꯗꯨꯛ ꯊꯥꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯅꯨꯃꯤꯠꯇꯨꯃ ꯁꯅꯥꯅ ꯂꯩꯔꯥꯡꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯍꯜꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯔꯥꯡ ꯃꯄꯨꯔꯣꯏꯕꯅꯤ ꯁꯥꯗꯅ ꯋꯥꯀꯠꯂꯤ ꯌꯦꯡꯉꯨꯇꯨ ꯈꯨꯠꯁꯦ ꯅꯣꯏꯅ ꯇꯩꯃꯅ ꯑꯩꯕꯨ ꯋꯥꯏꯁꯨ ꯇꯩꯍꯜꯂꯤ ꯗꯨꯛꯁꯨ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗꯁꯨ ꯏꯟꯊꯔꯤꯅꯤꯅꯦ ꯍꯦꯝꯕ ꯊꯋꯥꯁꯥꯗ ꯊꯕꯛꯇꯣ ꯁꯨꯃꯟꯗꯕꯗꯨꯗ ꯏꯇꯩꯃꯗꯣ ꯌꯦꯡꯕ ꯉꯝꯃꯝꯃꯔꯣꯏ ꯑꯗꯨꯅꯅꯤ ꯂꯩꯔꯥꯡ ꯐꯦꯠ ꯇꯧꯗꯨꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯏꯅ ꯇꯩꯃꯁꯤꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯆꯪꯂꯤꯕꯅꯤꯅꯦ ꯍꯥ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯅꯪꯅꯕꯨ ꯎꯗ ꯀꯌꯥꯜꯂꯝꯒꯅꯤ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯍꯅꯨꯔꯕꯤ ꯅꯪꯅ ꯀꯦꯁꯤꯟꯅꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯇꯧꯗ꯭ꯔꯤꯗꯨ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯁꯨ ꯃꯪꯗꯤ ꯏꯀꯥꯏꯕꯅ ꯂꯩꯔꯥꯡ 마부 한누비 가이나 하력바두다 사우나 가리야 에이보 한누비 가이나 낭다 하다가 로이래 레이랑 마쿠투 람두나 햄버기 마사마두 포이게 따우 햄버 팜람바다기 팟자 톡두나 따우누거 너 굿나 사상나 까노 앵온데 푸라바 아이디 하리시 누피에 또미 메타 푸실라 까도니 카고 레이랑 누피에 또 빠빨락바두다 마시다 오이리 마기 타와이 싹바 누파 낭거 누피 얌노닝 브라이브 낭 나코나 쿠토 뿔라가 이싱데 타다 기사니 ꯅꯪ ꯍꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡ ꯑꯌꯨꯛ ꯑꯗꯨꯗ ꯃꯄꯥꯝ ꯆꯠꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯄꯅꯤ ꯃꯗꯨ ꯎꯔꯗꯨꯅ ꯁꯅꯥꯅ ꯍꯪꯂꯛꯏ ꯀꯗꯥꯏꯗꯅꯣ ꯑꯌꯨꯛꯁꯤꯗ ꯃꯗꯨ ꯍꯪꯂꯤꯕꯗꯨꯕꯨ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯀꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯆꯠꯄꯒꯤ ꯃꯔꯝ ꯍꯥꯏꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯅꯪꯅ ꯆꯠꯄꯗ ꯀꯅꯥꯅ ꯊꯤꯡꯕ ꯄꯤꯕꯒꯦ ꯑꯩꯗꯤ ꯁꯨꯝꯅꯇ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯪꯕ ꯈꯛꯇꯅꯤ ꯑꯁ ꯃꯤꯁꯤꯡꯁꯦ ꯊꯧꯗꯤꯌꯥꯎꯈꯥꯛ ꯂꯩꯇꯕꯖꯥꯠꯅꯤ ꯑꯩꯅ ꯈꯔ ꯊꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯂꯩꯔꯥꯡ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯒꯝꯒꯝ ꯆꯠꯈꯤ ꯁꯣꯔꯣꯖꯤꯅꯤꯅ ꯑꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗꯅꯣ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯈꯪꯗꯦ ꯏꯃꯥ ꯑꯩꯅ ꯍꯪꯕꯗꯁꯨ ꯈꯨꯝꯂꯝꯗꯦ ꯃꯁꯤꯃꯅꯦ ꯆꯍꯤꯁꯨ ꯐꯅ ꯂꯤꯔꯤ ꯃꯁꯥꯁꯤꯗ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯏ ꯁꯅꯥ ꯃꯃꯤꯠꯇꯨ ꯄꯩꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯏꯃꯥꯅꯁꯨ ꯅꯥꯎ ꯆꯥꯎꯍꯟꯕ ꯈꯔ ꯅꯧꯔꯤꯉꯩ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯀꯔꯤꯗ ꯀꯔꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯗꯤ ꯑꯁꯨꯝꯅꯁꯨ ꯇꯧꯔꯣꯏꯗꯧꯅꯤ ꯏꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯦ ꯑꯣ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣꯁꯤꯗ ꯂꯩꯔꯦ ꯑꯩ ꯍꯥꯏꯔꯦ ꯈꯔ ꯂꯩꯔꯒ ꯊꯣꯛ ꯁꯤꯕꯤꯈ꯭ꯔꯅꯤ ꯅꯣꯏ ꯈꯛꯇꯅꯤ ꯂꯩꯃꯤꯟꯅꯍꯧꯒꯗꯕ ꯑꯗꯨꯅ ꯅꯣꯏꯅ ꯉꯝꯅꯕ ꯌꯥꯅꯕ ꯂꯩꯃꯤꯟꯅꯔꯣꯁꯤꯗ ꯂꯩꯔꯦ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯃꯁꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯃꯥꯕꯨ ꯋꯥꯔꯛꯄ ꯇꯥꯔꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯏꯃꯥ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯩ ꯇꯧꯒꯦ ꯃꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯥꯡ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯁꯅꯥꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯂꯨꯔꯕꯁꯨ ꯉꯜꯂꯤ ꯁꯥꯔꯤꯉꯩꯗ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯂꯩꯔꯥꯡ ꯃꯃꯤꯠꯇꯨ ꯐꯌꯦꯡ ꯌꯦꯡꯂꯒ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯣ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯂꯩꯔꯥꯡ ꯅꯪꯅ ꯍꯟꯖꯜꯂꯛꯂꯤ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯍꯥꯏꯕꯅꯤ ꯅꯨꯃꯤꯠ ꯇꯥꯔꯕꯣ ꯍꯥ ꯅꯨꯃꯤꯠ ꯇꯥꯔꯕꯕ ꯌꯥꯝꯅꯅꯦ ꯈꯔ ꯌꯦꯡꯁꯤꯜꯂꯛꯀꯅꯨ ꯂꯩꯐꯝ ꯊꯣꯛꯄ ꯄꯪꯂꯩ ꯃꯔꯩꯅꯁꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯔꯥꯡ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯁꯅꯥꯅ ꯅꯥꯄꯤ ꯍꯣꯡꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧ ꯑꯩ ꯁꯟꯙ꯭ꯌꯥꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒꯦ ꯇꯥꯔꯕ ꯍꯥꯏꯁꯦ ꯂꯩꯔꯥꯡ ꯇꯥꯁꯤꯟꯅꯗꯤ ꯃꯥꯒꯤ ꯀꯥꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤ ꯁꯅꯥꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯁꯟꯙ꯭ꯌꯥ ꯃꯇꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯤ ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯀꯔꯤꯁꯨ ꯇꯧꯗ ꯂꯩꯔꯝꯕꯗꯨꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯝ ꯇꯧꯔꯝꯗꯦꯅꯦ ꯁꯦ ꯁꯅꯥ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯂꯩꯔꯥꯡꯕꯨ ꯀꯧꯏ ꯂꯩꯔꯥꯡ ꯇꯨꯝꯂꯝꯕꯅꯤ ꯃꯆꯦꯅ ꯀꯧꯔꯛꯄꯗꯨꯗ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯁꯥꯎꯔꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯁꯅꯥ ꯅꯇꯩ ꯍꯣꯏꯁꯨ ꯊꯕꯛ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯄꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯔꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯛꯁꯦ ꯃꯩ ꯊꯥꯒꯠꯂꯝꯃꯨ ꯍꯥꯏꯕꯗꯥꯏ ꯂꯥꯛꯑꯣ ꯆꯥꯛꯁꯤ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯏꯆꯦ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯛꯀꯦ ꯀꯩꯅꯣ ꯆꯥꯛꯁꯤꯕꯨ ꯑꯩꯅ ꯅꯠꯇ꯭ꯔꯕꯗꯤ ꯊꯣꯡꯕ ꯌꯥꯗꯕꯁꯤ ꯃꯉꯥꯏꯔꯦ ꯉꯥꯡꯗꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯄ꯭ꯔꯞ ꯂꯥꯛꯑꯣ ꯍꯩꯃ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯁꯤ ꯍꯥꯏꯕ꯭ꯔꯣ ꯂꯩꯔꯥꯡ ꯁꯥꯎꯔꯤ ꯂꯥꯛꯇꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ ꯁꯅꯥ ꯏꯟꯁꯥꯡ ꯁꯦꯝꯂꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯥꯛ ꯑꯗꯨꯗꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯁꯅꯥꯅ ꯅꯪ ꯆꯥꯛꯁꯤ ꯊꯤꯔꯝꯃꯨ ꯏꯃꯥ ꯍꯥꯟꯅ ꯄꯤꯖꯔꯁꯤ ꯑꯩ ꯏꯃꯥ ꯀꯧꯔꯨꯒꯦ ꯅꯇꯩꯒ ꯍꯦꯟꯕꯒꯒꯤꯗꯨꯅ ꯏꯔꯦꯟꯖꯅ ꯊꯤꯗꯣꯛꯂꯒ ꯀꯨꯞꯂꯒ ꯊꯝꯕꯤꯔꯣ ꯍꯜꯂꯛꯄꯒ ꯆꯥꯕ ꯌꯥꯅꯕ ꯑꯁꯤ ꯍꯥꯏꯔꯝ ꯁꯅꯥ ꯃꯅꯦꯝ ꯀꯧꯕ ꯆꯠꯈꯤ ꯂꯩꯔꯥꯡ ꯁꯥꯎꯔꯤ ꯆꯥꯛ ꯑꯗꯨ ꯊꯤꯔꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯤꯅꯥꯏꯁꯤ ꯃꯉꯥꯏ ꯑꯩꯁꯦ ꯆꯥꯛꯀ ꯊꯤꯍꯟꯗꯅ ꯃꯤꯅꯥꯏ ꯃꯌꯥꯝꯁꯤꯒꯤ ꯁꯦꯕꯥꯒ ꯇꯧꯍꯜꯂꯤꯕꯅꯦꯕ ꯈꯪꯅꯤ ꯅꯨꯡꯉꯥꯏꯅꯤꯕ ꯅꯣꯏ
ꯀꯔꯝꯕ ꯀꯣꯛꯅꯣ ꯈꯪꯗꯦ ꯄꯨꯔꯥ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨꯅꯤ ꯃꯅꯦꯝꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨꯗ ꯃꯇꯤꯟꯗꯨ ꯊꯨꯏ ꯂꯥꯎꯅ ꯁꯤꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯈꯥꯏ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯊꯕꯛ ꯍꯜꯂꯛꯄ ꯍꯦꯟꯕꯅ ꯎꯔꯗꯨꯅ ꯄ꯭ꯔꯞ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯂꯩꯔꯥꯡꯕꯨ ꯐꯨꯊꯔꯛꯏ ꯍꯦꯝꯕ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛ ꯐꯥꯊꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯦꯝꯕꯕꯨ ꯈꯥꯝꯃꯤ ꯍꯦꯝꯕ ꯁꯥꯎꯅ ꯑꯁꯨꯛ ꯂꯨꯗꯕ ꯊꯕꯛ ꯑꯗꯨꯁꯨ ꯑꯩꯃꯛꯀꯤ ꯅꯨꯄꯤ ꯅꯪ ꯍꯩ ꯅꯪ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯅꯪꯒꯤ ꯂꯨꯈꯥꯛ ꯄꯤꯖꯕ ꯌꯥꯕ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯧ ꯍꯥꯏꯕꯅꯦ ꯊꯣꯏꯕꯅ ꯍꯦꯝꯕ ꯇꯞꯊꯧꯅꯦ ꯅꯪꯕꯨ ꯍꯦꯝꯕ ꯇꯥꯗꯦ ꯐꯤꯡꯒꯠꯇꯨꯅ ꯍꯥꯏ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯂꯩꯔꯥꯡ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯔꯦ ꯍꯦꯝꯕꯅ ꯐꯨꯕꯒꯤ ꯍꯦꯝꯕ ꯃꯇꯩꯃꯒ ꯃꯃꯥꯒꯅ ꯐꯥꯔꯤꯕꯗꯨ ꯀꯟꯊꯣꯛꯂꯝꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯞꯇꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯂꯩꯔꯥꯡꯕꯨ ꯑꯃꯨꯛ ꯐꯨꯊꯕ ꯍꯧꯔꯛꯏ ꯂꯩꯔꯥꯡ ꯑꯣꯛꯈꯣꯡꯅ ꯀꯞꯇꯨꯅ ꯅꯨꯄꯥ ꯑꯩ ꯂꯥꯜꯂꯦ ꯁꯦ ꯑꯩ ꯂꯥꯜꯂꯦꯕ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯑꯩ ꯂꯥꯟꯖꯔꯦꯕ ꯈꯟꯊꯧꯗꯕ ꯊꯕꯛ ꯑꯗꯨꯅ ꯂꯩꯔꯥꯡ ꯃꯄꯨꯔꯣꯏꯕꯒꯤ ꯆꯩ ꯐꯅ ꯐꯖꯅ ꯆꯥꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯔꯥꯡ ꯂꯝꯀꯦꯠꯄꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯣꯏꯈꯤꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯅꯕ ꯅꯥꯏꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯧꯈꯤꯔꯝꯃꯤ